Aoc Da Leiba Sanatombi Devi Vidyalaya da Gratitude Day Pangthokkhre Haidiba Thoramadu School adu tamliba Mahairoi singda afaba thabak ama mi amana tawbirakpada thagatpa phongdokpa gratitude utpagi value khangannaba asoiba ama tawbada soigre khangannaba amadi makoigi mama mapa oibasing amadi oza singda lamjing bibagi damak thagat wahi haini khanganabagi damakta Haidiba Thoramadu School aduna pangthokpani haina School adugi oza amana phongdorakli Thoramadu da Mahairoi singa tongan ba cultural program sing utki Angang singda afaba value akoigi gratitude ko kanaguma mana makoigi kanoma afaba ma tawiba matanda adigi thagatpa kenthokpa utpado adugumagi value makoida develop tohanba adagi makoina karigumba asoiba ma tawa matamda soi khare haidana adugumba makoida phauhanba ko aduga laliba midu daidida adumaina haijaba adugumagi afaba value kaya se mayam ama akoigi school na angan singda takpiba aduga makoigi character da moina chakhatwa mata moina grow torpa matam sidaisida adusu yauna afaba quality yauna chakhatnaba haina honaba attempt sidaisida ngasigi event si akoina mainly akoigi ojasina makoida mayam ama help tobiba guidance pibiba aduda natana parents mayam na makoigi mayam ama tobibase ko haidi angan singsina mama pa nusi hargasu makoida mama pa sida nungta thank you haibagi asugma occasion di thoidona phangde abako or makoida adugumba habit su laite haba aduna akoina special ngasigi occasion sidaisida mama pa da thagatpa utpa adagi ojasingda lai guru singda ko adugumba thagatpa utpagi oina tongana devote to ba mata numit ama oihelle